ꯑꯩꯈꯣꯏ ꯏꯅꯥꯎ ꯄ꯭ꯔꯕꯤꯟ ꯇꯣꯉꯥꯝꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯌꯥꯝꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯋꯥꯔꯤ ꯍꯥꯏꯗꯅ ꯃꯤꯡꯊꯣꯟꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯄꯣꯊꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯤ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯇꯥꯅꯤꯡꯕ ꯑꯋꯥ ꯄꯣꯊꯥꯅꯤꯡꯕ ꯃꯌꯥꯝꯗꯣ ꯃꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯕꯤꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯏꯅꯥꯎ ꯄ꯭ꯔꯕꯤꯟꯒꯤꯁꯤ ꯑꯩꯈꯣꯏ 48.5K ꯌꯧꯔꯦ ꯃꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯊꯨꯕ ꯃꯇꯝꯗ 50K ꯌꯧꯔꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯒꯤꯞ ꯋꯦ ꯑꯃꯁꯨ ꯇꯧꯖꯒꯅꯤ ꯃꯁꯤ ꯃꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯏꯅꯥꯎ ꯄ꯭ꯔꯕꯤꯟꯒꯤ ꯆꯦꯅꯦꯜ ꯃꯅꯤꯄꯨꯔ ꯋꯥꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯋꯥꯔꯤꯁꯤꯒꯤ 16 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯅꯣꯡꯂꯩꯁꯛ ꯃꯪꯕ ꯍꯧꯏ ꯃꯪꯐꯥꯎꯅꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯃꯃꯤ ꯇꯝꯃꯤ ꯉꯥꯏꯍꯥꯛ ꯃꯤꯒꯤ ꯀꯣꯟꯊꯣꯡꯗꯨꯗ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯇꯟꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯅ ꯇꯨꯝꯗꯨꯅ ꯂꯩꯔꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯣꯛꯊꯕꯗꯨꯅ ꯑꯍꯤꯡꯗꯨꯗ ꯅꯨꯡꯉꯥꯏꯅ ꯌꯥꯇꯥꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯗ ꯅꯨꯡꯉꯥꯏꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯄꯦꯅꯥꯒꯤ ꯅꯤꯡꯊꯤꯖꯕ ꯅꯨꯡꯁꯤꯕ ꯁꯩꯍꯦꯛ ꯄꯨꯕ ꯃꯦꯡ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯈꯣꯜꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯃꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯊꯛꯇꯒꯤ ꯂꯩꯈꯥ ꯐꯥꯎꯕ ꯁꯨꯝꯕꯗꯧꯅ ꯇꯧꯔꯤ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯃꯥꯕꯨ ꯌꯥꯀꯥꯏꯔꯨꯔꯦ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯂꯩꯔꯦꯟꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯐꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛꯁꯤꯅ ꯅꯪꯕꯨ ꯌꯥꯀꯥꯏꯔꯤꯕꯅꯤ ꯃꯤꯀꯞ ꯊꯣꯛꯂꯣ ꯏꯃꯣꯝ ꯅꯪꯕꯨ ꯑꯄꯨꯅꯕ ꯑꯃꯅ ꯃꯥꯕꯨ ꯇꯣꯞ ꯇꯣꯞꯄ ꯇꯥꯏꯕꯪ ꯃꯪꯂꯥꯟꯄꯥꯜ ꯑꯃꯗ ꯇꯥꯎꯔꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯍꯣꯏ ꯃꯥꯏ ꯑꯝꯇ ꯍꯥꯏꯗꯦ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯩꯔꯦꯟ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯅꯨꯄꯤꯗꯨꯅ ꯂꯩꯔꯦꯟꯕꯨ ꯌꯨꯝ ꯏꯪꯈꯣꯜꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯂꯥꯏꯑꯣꯏꯔꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡ ꯇꯥꯅ ꯄꯨꯔꯛꯏ ꯃꯄꯥꯗꯨ ꯌꯧꯕꯒ ꯀꯣꯛꯌꯦꯠ ꯇꯣꯂꯣꯛ ꯌꯦꯠꯄ ꯆꯔꯩ ꯅꯤꯡꯊꯤꯕ ꯁꯦꯠꯄ ꯈꯨꯠꯇ ꯆꯩꯖꯤꯡ ꯄꯥꯏ ꯄꯦꯅꯥ ꯊꯥꯕꯨ ꯄꯝ ꯁꯩꯍꯦꯛꯑꯣ ꯁꯩꯗꯥꯍꯣ ꯅꯨꯡꯁꯤꯔꯕ ꯃꯦꯡꯂꯕ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜꯅ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯈꯨꯝꯖꯤꯜꯂꯝꯕꯤ ꯑꯇꯤꯌꯥꯗ ꯅꯥꯏꯇꯣꯝ ꯊꯣꯛꯄꯤ ꯊꯥꯖꯁꯨ ꯈꯨꯝꯖꯤꯜꯂꯝꯕ ꯂꯩꯆꯤꯜ ꯄꯨꯝꯕ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯑꯇꯤꯌꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯖ ꯊꯋꯥꯟꯃꯤꯆꯥꯛꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯜꯂꯛꯂꯦ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇꯒꯤ ꯄꯨꯡ ꯌꯩꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯁꯩꯁꯛꯂꯛꯏ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇ ꯄꯨꯡꯅ ꯗꯦꯡ ꯗꯦꯡ ꯌꯩꯕꯗꯤ ꯃꯔꯤꯡꯅ ꯈꯨꯜꯂꯜꯂꯨꯕꯒꯤ ꯊꯥꯔꯧꯈꯣꯜꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯍꯥꯏꯕꯒ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯏꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ 3 ꯀꯨꯝꯊꯔꯛꯏ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯊꯥ ꯂꯩꯍꯥꯎ ꯃꯈꯣꯡꯗꯨꯗ ꯀꯨꯝꯊꯔꯛꯏ ꯄꯦꯅꯥ ꯈꯣꯡꯕꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯅꯨꯄꯤ 3ꯗꯣ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯅꯨꯡꯁꯦꯝꯂꯣꯡꯒꯤ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯕ ꯍꯧꯔꯛꯂꯦ ꯄꯦꯅꯥ ꯈꯣꯡꯕꯗꯨꯒꯤ ꯁꯩꯍꯦꯛꯇ ꯈꯨꯠꯁꯥ ꯇꯅꯧꯕꯤꯁꯤꯡꯗꯨꯅ ꯊꯦꯛꯅ ꯁꯥꯔꯤ ꯅꯨꯄꯤꯗꯨꯒ ꯂꯩꯔꯦꯟꯒꯅ ꯂꯥꯞꯇꯛꯅ ꯂꯩꯍꯥꯎ ꯃꯈꯣꯡꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯤꯁꯤꯡꯗꯨꯅꯒ ꯖꯒꯣꯏ ꯁꯥꯕꯒ ꯄꯦꯅꯥꯒꯤ ꯅꯨꯡꯁꯤ ꯁꯩꯍꯦꯛꯇꯨꯅꯒ ꯂꯩꯍꯥꯎꯗꯨꯒꯤ ꯃꯁꯥ ꯈꯨꯗꯤꯡꯗ ꯆꯤꯡꯉꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝꯈꯣꯜꯅ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒꯤ ꯅꯨꯡꯁꯤ ꯂꯩꯅꯝꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯜꯂꯦ ꯄꯨꯛꯅꯤꯡ ꯍꯨꯅꯁꯨ ꯍꯨꯏ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛꯇꯨꯗ ꯂꯩꯔꯦꯟ ꯃꯁꯥꯃꯛꯁꯨ ꯄꯨꯛꯅꯤꯡ ꯍꯨꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯅꯤꯛ ꯂꯥꯎꯔꯦ ꯂꯥꯏꯖꯤꯁꯤꯡ ꯏꯄꯥꯛꯅ ꯏꯊꯤꯜ ꯅꯥꯏꯕꯒꯨꯝ ꯏꯄꯣꯝ ꯍꯧꯔꯦ ꯖꯒꯣꯏ ꯁꯥꯅꯤꯡꯕꯒꯤ ꯃꯌꯥꯏ ꯍꯦꯜꯂꯛꯂꯦ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯄ ꯍꯧꯔꯦ ꯄꯦꯅꯥꯗꯨꯅ ꯃꯥꯕꯨ ꯆꯤꯡꯁꯤꯜꯂꯦ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯗꯒꯤ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯦ ꯊꯦꯛꯅ ꯅꯧꯅ ꯊꯦꯛꯇ ꯊꯦꯛꯄꯤ ꯇꯊꯦꯛꯄꯤ ꯊꯣꯠꯇ ꯊꯣꯠꯄꯤ ꯇꯅꯧꯕꯤ ꯖꯒꯣꯏ ꯈꯨꯠꯊꯦꯛꯅ ꯁꯥꯔꯛꯄꯅ ꯅꯣꯡꯊꯥꯡ ꯂꯩꯃ ꯁꯥꯍꯨꯝꯅꯤ ꯅꯣꯡꯊꯥꯡ ꯂꯩꯃꯅ ꯁꯥꯕ ꯖꯒꯣꯏꯒꯨꯝ ꯁꯥꯕ ꯍꯧꯔꯛꯂꯦ ꯂꯩꯔꯦꯟꯒꯤ ꯁꯥꯊꯦꯛꯀ ꯂꯥꯏꯒꯤ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯗꯨꯒ ꯁꯥꯔꯤꯕ ꯖꯒꯣꯏꯁꯤꯡꯗꯨꯒ ꯆꯥꯡ ꯃꯥꯟꯅꯅ ꯁꯥꯏ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒꯤ ꯂꯩꯅꯝꯗꯨꯅꯒ ꯍꯦꯟꯕꯅꯦ ꯃꯥꯂꯪ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗꯦ
ꯂꯩꯔꯦꯟ ꯉꯁꯤꯗꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯦ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯤ ꯇꯌꯥꯡꯗ ꯁꯣꯏꯅ ꯁꯥꯕ ꯖꯒꯣꯏꯃꯛꯁꯨ ꯅꯠꯇꯦ ꯁꯅꯥꯒꯤ ꯀꯩꯔꯥꯛꯇꯨꯅ ꯂꯩꯍꯥꯎ ꯃꯁꯥ ꯃꯔꯦꯟꯗꯨꯗ ꯌꯥꯊꯣꯛꯂꯒ ꯂꯩ ꯀꯩꯔꯥꯛꯇꯨꯁꯨ ꯂꯤꯟ ꯑꯣꯟꯈ꯭ꯔꯦ ꯁꯅꯥ ꯃꯆꯨꯒꯤ ꯂꯤꯜ ꯑꯣꯏꯅ ꯑꯣꯜꯂꯒ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨꯗ ꯊꯦꯛ ꯊꯦꯛꯇꯨꯅ ꯃꯁꯥ ꯃꯔꯦꯟꯗꯨꯗ ꯁꯟꯇꯣꯛꯄ ꯍꯧꯔꯦ ꯃꯥꯂꯦꯝ ꯄꯥꯐꯜ ꯌꯦꯛꯄꯒꯨꯝ ꯂꯩꯍꯥꯎꯗꯨꯗ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯛꯄ ꯍꯧꯔꯛꯂꯦ ꯃꯇꯝꯗꯨꯗ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯨꯗꯒꯤ ꯆꯤꯡꯒꯤ ꯃꯆꯥ ꯍꯩꯅꯧꯕꯤ ꯇꯝꯒꯤ ꯃꯆꯥ ꯅꯥꯅꯧꯕꯤ ꯎꯃꯥ ꯁꯅꯥ ꯆꯤꯡꯖꯥꯔꯣꯏꯕꯤ ꯂꯩꯃꯔꯦꯜ ꯂꯥꯡꯒꯣꯜ ꯆꯪꯈꯣꯟꯕꯤ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯁꯨ ꯁꯥꯐꯣꯡꯂꯛꯂꯦ ꯏꯃꯥ ꯃꯥꯅ ꯁꯥꯐꯣꯡꯂꯛꯄꯗ ꯂꯤꯟꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯐꯨ ꯀꯟꯅ ꯑꯣꯟꯅ ꯊꯣꯏꯅ ꯆꯠꯂꯦ ꯂꯩꯔꯦꯟꯒꯤ ꯂꯋꯥꯏ ꯀꯣꯏꯔꯦꯜꯗ ꯄꯥꯟꯊꯣꯏꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯐꯝꯈꯤꯕꯒ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯅ ꯂꯦꯞꯂꯒ ꯖꯒꯣꯏ ꯁꯥꯔꯝꯕ ꯂꯦꯞꯈ꯭ꯔꯦ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯇꯥꯎꯕ ꯍꯧꯔꯛꯂꯦ ꯂꯩꯔꯦꯟ ꯖꯒꯣꯏ ꯁꯥꯕꯗꯤ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯃꯁꯨ ꯉꯔꯪ ꯉꯔꯪ ꯉꯪꯅ ꯊꯣꯔꯛꯂꯦ ꯄꯥꯝꯕ ꯀꯩꯔꯦꯟꯗꯨ ꯊꯣꯔꯛꯂꯒ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯈꯣꯡꯗꯨꯗ ꯑꯇꯦꯕ ꯁꯟ ꯍꯥꯠꯇꯝꯒꯨꯝ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯤꯡꯒꯤ ꯃꯆꯥ ꯍꯩꯅꯧꯕꯤꯅ ꯀꯥꯏꯗꯣꯡꯂꯕꯤ ꯂꯩꯔꯦꯟꯗꯣ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇ ꯏꯄꯥ ꯂꯥꯏ ꯏꯄꯨ ꯂꯥꯏ ꯀꯌꯥ ꯂꯣꯏꯅꯔꯛꯄꯅ ꯃꯥ ꯍꯥꯛꯇꯛꯇ ꯂꯥꯏ ꯑꯣꯏꯅ ꯀꯥꯏꯗꯣꯡꯂꯔꯦ ꯂꯩꯔꯦꯟꯅ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯂꯥꯏ ꯄꯥꯈꯪ ꯈꯔꯁꯨ ꯊꯨꯡꯂꯔꯦ ꯂꯥꯏ ꯄꯥꯈꯪꯁꯤꯡꯗꯨꯁꯨ ꯍꯔꯥꯎ ꯃꯊꯣꯏꯀꯥ ꯂꯩꯔꯦꯟꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯔꯦ ꯂꯩꯍꯥꯎ ꯃꯈꯣꯡꯗꯨꯗ ꯑꯏꯪ ꯅꯣꯡꯁꯣꯏꯕꯗꯣ ꯂꯩꯌꯥꯝ ꯈꯨꯟꯗꯤꯟꯅꯔꯤ ꯂꯩꯌꯥꯝ ꯂꯛꯇ ꯇꯤꯟꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯀꯥꯎꯔꯦ ꯂꯩꯔꯦꯟ ꯑꯁꯨꯝꯅ ꯂꯩꯔꯦꯟ ꯌꯥꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟ ꯌꯥꯏꯗ ꯂꯩꯍꯧꯕ ꯂꯩꯌꯥꯝꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯁꯥꯐꯣꯡꯂꯦ ꯄꯣꯂꯥꯡꯈꯣꯛꯇ ꯂꯩꯕ ꯂꯥꯏ ꯃꯌꯥꯝꯗꯨꯁꯨ ꯏꯃꯥ ꯃꯥꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯍꯥꯎ ꯃꯈꯣꯡꯗꯨꯗ ꯈꯨꯟꯗꯤꯟꯅꯕ ꯌꯥꯎꯔꯔꯦ ꯁꯖꯤꯛꯅ ꯃꯁꯣꯡ ꯀꯥꯡꯗ꯭ꯔꯤꯉꯩ ꯊꯕꯥꯅ ꯃꯃꯩ ꯋꯥꯏꯗ꯭ꯔꯤꯉꯩ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯅ ꯃꯥꯂꯦꯝ ꯑꯇꯤꯌꯥꯗ ꯀꯣꯡꯒꯣꯜ ꯊꯤꯟꯕꯒꯨꯝ ꯊꯤꯜꯂꯤ ꯇꯥꯟꯊꯥ ꯅꯥꯏꯕ ꯃꯥꯂꯪ ꯏꯄꯣꯝꯗ ꯁꯅꯥ ꯃꯆꯨꯒꯤ ꯂꯤꯟꯗꯨꯅ ꯂꯩꯔꯦꯟ ꯃꯊꯦꯛ ꯊꯦꯛꯄꯒꯨꯝ ꯂꯩꯍꯥꯎ ꯃꯁꯥꯗꯨꯗ ꯊꯦꯛꯅ ꯅꯧꯅ ꯌꯦꯠꯂꯦ ꯁꯤꯟꯕ ꯊꯨꯡꯅ ꯂꯤꯟꯗꯨꯅ ꯃꯁꯣꯡ ꯀꯥ ꯃꯥꯂꯦꯝ ꯂꯩꯊꯛ ꯂꯩꯈꯥꯔꯣ ꯁꯤꯟꯕꯒꯨꯝ ꯁꯔꯥꯁꯟꯅ ꯁꯟꯗꯣꯛꯂꯤ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯡꯗ꯭ꯔꯕ ꯑꯇꯤꯌꯥꯅ ꯃꯉꯥꯜꯒꯨꯝ ꯍꯩꯊꯔꯤ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟ ꯄꯨꯡꯂꯣꯟ ꯇꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯈꯣꯡꯗꯨ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯂꯩꯍꯥꯎ ꯃꯊꯟꯇ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯈꯣꯡꯗꯨ ꯂꯩꯕꯥꯛ ꯊꯦꯡꯂꯛꯂꯤ ꯑꯍꯤꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯊꯦꯡꯕꯗ ꯏꯪꯕ ꯐꯥꯎꯔꯦ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯒ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯂꯩꯔꯦꯟ ꯃꯀꯣꯛ ꯄꯥꯏ ꯀꯔꯝ ꯇꯧꯅ ꯂꯩꯍꯥꯎ ꯃꯈꯣꯡꯁꯤꯗ ꯃꯍꯥꯛ ꯂꯩꯔꯝꯂꯤꯕꯅꯣ ꯇꯟꯖꯥꯗꯨꯗ ꯐꯨꯝꯕꯪꯅꯕ ꯐꯥꯎꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯄꯜꯂꯦꯐꯝ ꯂꯩꯇꯕ ꯋꯥꯈꯜꯒꯤ ꯏꯔꯩꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯔꯥꯛꯅꯔꯤ ꯃꯗꯣ ꯀꯔꯝꯅ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯈꯣꯏꯔꯥꯡꯕꯅ ꯍꯦꯜꯂꯤ ꯈꯣꯏꯔꯥꯡꯕ ꯃꯔꯛꯇ ꯋꯥꯍꯪ ꯂꯤꯁꯤꯡꯅ ꯌꯣꯝꯂꯕꯤ ꯀꯉꯥꯎꯅꯔꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏ ꯀꯔꯝꯕ ꯑꯅꯧꯕ ꯆꯥꯡꯌꯦꯡꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯖꯩ ꯃꯍꯥꯛ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯁꯤꯡꯅꯕꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯁꯦꯀꯧ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ ꯋꯥꯈꯜꯅ ꯀꯣꯛꯊꯣꯡ ꯅꯥꯗꯨꯅ ꯀꯐꯩ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯋꯥꯈꯜꯅ ꯂꯝꯐꯥꯡꯅꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯋꯥꯈꯜꯒꯤ ꯏꯄꯣꯝꯅ ꯃꯥꯕꯨ ꯏꯔꯥꯛꯅꯅ ꯂꯥꯛꯄꯅ ꯀꯣꯟꯊꯣꯡ ꯂꯥꯟꯁꯤꯜꯂꯛꯂꯦ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯡꯒꯣꯟ ꯎꯈꯨꯛꯇꯦꯟꯗꯨꯗ ꯂꯩꯔꯦꯟꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯅꯤꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ ꯂꯥꯏꯔꯦꯝꯕꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯂꯩꯍꯥꯎ ꯃꯈꯣꯡꯗ ꯏꯗꯣꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯔꯦꯟ ꯅꯪꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯆꯤꯡꯒꯤ ꯃꯆꯥ ꯍꯦꯟꯅꯧꯕꯤ ꯇꯝꯒꯤ ꯃꯆꯥ ꯅꯥꯅꯧꯕꯤ ꯎꯃꯥ ꯁꯅꯥ ꯆꯤꯡꯖꯥꯔꯣꯏꯕꯤ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯅ ꯅꯪꯒꯤ ꯁꯃꯨ ꯍꯛꯆꯥꯡꯗ ꯉꯁꯤ ꯑꯍꯤꯡ ꯃꯄꯨꯡ ꯌꯥꯏꯗꯒꯤ ꯀꯥꯏꯗꯣꯡꯕ ꯍꯧꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯅꯤ ꯅꯪꯁꯨ ꯂꯥꯏ ꯀꯥꯏꯗꯣꯡꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯂꯩꯔꯦꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯉꯛ ꯉꯛꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯑꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯅꯕ
ꯃꯥꯒꯤ ꯃꯗꯨ ꯋꯥꯡꯊꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯨꯗ ꯇꯧꯔꯝꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯃꯗꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃ ꯂꯤꯔꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯂꯩꯔꯦꯟꯒꯤ ꯃꯤꯠꯇ ꯂꯤꯔꯤꯕ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕ ꯊꯧꯗꯣꯛꯀꯨꯝ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯈꯤꯕ ꯃꯍꯥꯛꯅꯤ꯫ ꯋꯥꯡꯊꯣꯏꯕꯅ ꯈꯨꯠꯇ ꯄꯦꯅꯥ ꯆꯩꯖꯤꯡ ꯄꯥꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕ ꯁꯖꯤꯕꯨꯒꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠ ꯑꯃꯗ ꯆꯥꯎꯈ꯭ꯔꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩ꯫ ꯄꯦꯅꯥ ꯊꯥꯕꯨ ꯄꯝ ꯂꯩꯃꯔꯦꯟ ꯂꯥꯡꯕ ꯁꯪꯈꯣꯟꯕꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯒꯤ ꯃꯤꯡꯈꯩ ꯁꯛꯂꯝꯃꯤ꯫ ꯃꯤꯡꯈꯩꯗꯨ ꯁꯛꯄꯗ ꯊꯋꯥꯏꯅ ꯇꯥꯅ ꯄꯦꯅꯥ ꯑꯗꯨ ꯈꯣꯡꯂꯦ꯫ ꯑꯁꯨꯝꯅ ꯄꯦꯅꯥ ꯁꯩꯌꯦꯛꯇꯣ ꯁꯛꯂꯤꯉꯩ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯒꯤ ꯂꯥꯡꯒꯣꯜ ꯆꯥꯎꯕꯤ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯅ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯩꯔꯥ ꯃꯆꯨꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠ ꯏꯃꯥ ꯃꯥꯅ ꯋꯥꯡꯊꯣꯏꯕꯕꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯩ꯫ ꯏꯄꯥꯔꯤ ꯅꯪꯒꯤ ꯄꯦꯅꯥ ꯆꯩꯖꯤꯡꯅ ꯈꯣꯡꯕ ꯁꯩꯍꯦꯛ ꯇꯥꯕꯗ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯦ ꯅꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯃꯥ꯫ ꯏꯄꯥꯔꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯄꯜꯂꯦꯝ ꯇꯨꯡꯂꯝꯆꯠꯇ ꯂꯥꯛꯀꯗꯕ ꯋꯥꯔꯤ ꯑꯃꯕꯨ ꯍꯥꯏꯔꯝꯒꯦ꯫ ꯇꯨꯡꯂꯝꯆꯠ ꯍꯥꯏꯕ ꯏꯃꯥ? ꯍꯣꯏ, ꯇꯨꯡꯂꯝꯆꯠꯇ ꯊꯣꯛꯂꯛꯀꯗꯕ ꯇꯥꯏꯕꯪꯄꯥꯜꯒꯤ ꯃꯆꯠ ꯏꯃꯥ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯏꯄꯥꯔꯤ ꯅꯁꯨ ꯍꯥꯛꯇꯛꯇ ꯑꯄꯥꯟꯊꯣꯏꯕꯤ ꯑꯩꯗꯤ ꯁꯥꯐꯣꯡꯒꯅꯤ꯫ ꯂꯥꯏꯒꯤ ꯈꯣꯡꯉꯧ ꯂꯥꯛꯀꯅꯤ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯁꯥꯟꯅꯒꯅꯤ꯫ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯍꯥꯏꯕ ꯏꯃꯥ? ꯍꯣꯏ, ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜ ꯇꯧꯕꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯤ꯫ ꯑꯗꯨꯅ ꯇꯨꯡꯂꯝꯆꯠꯇ ꯍꯤ ꯌꯥꯏ ꯃꯁꯛ ꯑꯣꯏꯕ ꯊꯧꯖꯥꯜ ꯂꯦꯜꯂꯒꯦ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯁꯥꯟꯅꯔꯒꯦ ꯅꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯃꯥ꯫ ꯑꯗꯨꯕꯨꯅꯤ ꯏꯄꯥꯔꯤ ꯈꯪꯖꯤꯟꯒꯗꯕ ꯑꯃꯅ ꯅꯁꯨ ꯍꯥꯛꯇꯛꯇ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯁꯥꯟꯅꯔꯛꯄꯗ ꯑꯐ ꯃꯍꯩ ꯂꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯇꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯣꯛꯄ ꯍꯩꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯅꯤ ꯏꯄꯥꯔꯤ꯫ ꯏꯃꯥ ꯑꯗꯨꯗꯤ? ꯏꯄꯥꯔꯤ ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯖꯔꯨꯕꯅ ꯐꯪꯗꯣꯏꯅꯤ꯫ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦ꯫ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯑꯩꯒꯤ ꯑꯅꯤꯔꯛ ꯁꯥꯟꯅꯅꯤ ꯏꯄꯥꯔꯤ꯫ ꯏꯃꯥ ꯑꯩꯗꯤ ꯈꯪꯖꯗꯦ ꯏꯃꯥꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯕꯤꯌꯨ꯫ ꯏꯄꯥꯔꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯈꯪꯂꯅꯤ꯫ ꯏꯃꯥ ꯑꯩꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯄꯪꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯃꯇꯝ ꯑꯣꯏꯔꯒ ꯁꯥꯐꯣꯡꯂꯛꯀꯅꯤ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯄꯤꯕ ꯂꯥꯛꯀꯅꯤ ꯁꯤꯃꯗꯤ ꯀꯥꯎꯐꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯃꯥꯛꯇꯤ ꯃꯥꯡꯈꯤ꯫ ꯄꯦꯅꯥ ꯊꯥꯕꯨꯡ ꯄꯝ ꯋꯥꯡꯊꯣꯏꯕꯁꯨ ꯂꯩꯍꯧꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯏꯁꯤꯡ ꯆꯥꯏꯕꯤꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯇꯩ ꯃꯅꯥꯎ ꯂꯥꯎꯅꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ꯫ ꯍꯣ ꯄꯥꯝꯖꯗ꯭ꯔꯦ ꯌꯥꯖꯅꯤꯡꯗ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯌꯥꯔꯤꯕ꯭ꯔꯣ? ꯅꯍꯥꯛꯇꯒꯤ ꯑꯋꯥ ꯑꯅꯥ ꯃꯔꯣꯟ ꯑꯃꯨꯛ ꯂꯣꯏꯁꯤꯟꯒꯗꯕ ꯀꯌꯥ ꯋꯥꯠꯂꯤꯒꯦ? ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜ꯫ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯏꯆꯥ ꯏꯁꯨ ꯐꯥꯎꯕ ꯂꯧꯍꯟꯅꯤꯡꯗꯦ꯫ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯣ ꯀꯗꯥꯏꯗꯅꯣ ꯊꯤꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯇꯣꯏꯅꯔꯦ ꯅꯨꯄꯤ ꯅꯪ꯫ ꯍꯣ ꯃꯇꯣꯏꯅꯔꯦ ꯇꯨꯡꯗ ꯀꯣꯛ ꯁꯥꯒꯗꯕ ꯊꯕꯛꯇꯣ ꯇꯧꯕꯤꯅꯨ ꯍꯥꯏꯖꯕꯅꯤ꯫ ꯃꯤꯒꯤ ꯃꯤꯅꯣꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯐꯪꯕꯕꯨ ꯃꯤꯅꯣꯛ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ? ꯃꯤꯅꯣꯛꯅꯤ ꯃꯤꯅꯣꯛ ꯀꯔꯤ ꯑꯐ ꯅꯨꯡꯉꯥꯏ ꯄꯨꯔꯛꯀꯗꯧꯔꯤꯒꯦ? ꯅꯍꯥꯛ ꯊꯛꯀꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ꯫ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯏꯆꯥ ꯏꯁꯨꯗ ꯁꯝꯊꯕꯗꯣ꯫ ꯃꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯑꯔꯦꯝꯕꯗ ꯆꯩ ꯂꯥꯛꯀꯅꯤ꯫ ꯍꯥꯏꯔꯨꯔꯒ ꯆꯩ ꯐꯨꯕꯤꯔꯣ ꯏꯅꯝꯁꯦ ꯇꯠꯅꯕ꯫ ꯅꯆꯤꯟꯁꯦ ꯐꯖꯅꯗꯤ ꯈꯨꯝꯃꯤꯍꯦ꯫ ꯑꯣ ꯄꯥꯟꯅꯕ ꯈꯨꯝꯃꯤꯅꯤ ꯈꯨꯝꯗꯨꯅꯕ ꯊꯕꯛꯇꯣ ꯇꯧꯕꯤꯔꯛꯑꯣ꯫ ꯈꯨꯝꯖꯔꯣꯏꯌꯦ ꯑꯩꯁꯨ꯫ ꯌꯥꯝꯅ ꯈꯨꯝꯅꯤꯡꯗꯨꯅ ꯈꯨꯝꯕꯒ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯦ? ꯆꯤꯟꯗꯤꯕ ꯄꯥꯕꯤꯅꯕ ꯂꯩꯇꯦ꯫ ꯆꯤꯟꯐꯦꯡ ꯐꯕꯤꯁꯨ ꯇꯥꯍꯟꯕꯤꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯩꯕꯨ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯃꯆꯥ ꯃꯁꯨ ꯍꯥꯛꯇꯛꯇ ꯂꯥꯏ ꯀꯩꯗꯣꯡꯕ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯅꯤꯔꯛ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯁꯥꯟꯅꯔꯅꯤ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ꯫ ꯆꯥꯔꯣꯟ ꯁꯨꯔꯣ ꯍꯥꯛꯇꯛꯇ ꯑꯃꯨꯛ ꯂꯥꯏꯒꯤ ꯏꯅꯤꯜ ꯂꯥꯛꯀꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ꯫ ꯋꯥꯡꯊꯣꯏꯕ ꯃꯥꯡꯒꯣꯟꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯟ ꯍꯤꯗꯥꯛ ꯐꯨꯗꯣ ꯊꯛꯇꯨꯅ ꯂꯩ꯫
ꯇꯨꯡꯒꯤ ꯈꯟꯕꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜꯅ ꯃꯊꯦꯜ ꯂꯥꯡꯉꯤ ꯋꯥꯈꯜꯕꯨ ꯈꯟꯕ ꯍꯧꯈ꯭ꯔꯕꯗꯤ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯨꯅꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯂꯩ ꯄꯔꯦꯡ ꯂꯦꯡꯕꯒꯨꯝ ꯂꯦꯡꯂꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯇꯥꯏꯕꯪ ꯄꯥꯜꯗꯤ ꯃꯤꯅꯣꯛꯅ ꯀꯨꯌꯣꯝ ꯑꯣꯏ ꯃꯥꯂꯪ ꯄꯥꯟꯁꯤꯗꯤ ꯇꯥꯏꯌꯣꯟꯅꯩꯗ ꯑꯁꯤ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯇꯥꯟꯖꯥꯁꯤꯗ ꯂꯥꯏ ꯇꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯤ ꯃꯧꯅꯥ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯇꯥꯗ ꯀꯩ ꯂꯩꯔꯤ ꯏꯕꯦꯆꯥ ꯇꯥꯗ ꯑꯩꯗꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯁꯤꯡ ꯂꯥꯛꯏ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯑꯁꯣꯏꯕ ꯑꯝꯇ ꯎꯕ ꯌꯥꯗꯦ ꯈꯣꯏꯔꯥꯡꯕꯅ ꯍꯦꯜꯂꯤ ꯈꯣꯏꯁꯥꯎꯅꯕꯅ ꯂꯥꯛꯍꯜꯂꯤ ꯇꯞꯊꯧ ꯇꯞꯊꯧ ꯏꯕꯦꯝꯃ ꯋꯥꯔꯤꯁꯤꯒꯤ 23 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ